Prime Review presenting Peter Rabbit. Peter Rabbit hairiba movie sina horokpada England gi jamna fajaraba singi jaga amu bohlei hairiba hom asida Peter haina kauba theba maga mahaki manaupa sing thokpa Benjamin kauba theba maga khoi du holei hairiba matam asida makhoi nina mafam adu leiriba Mergekar haina khangnaba ahaloraba yum amagi hingondagi makhoina Sana thaknaba sing adubu huran pamlami Peter amadi Benjamin gi manaktasu tonganba theba ahum amasu lerami hairiba ahum asi theba Peter gi manaupa sing thokpa oirami matam masida makoi ti maduna u amagi mathakta kakatuna maham adu leiriba Mergekar haina khangnaba ahaladuna mahaki hingol adu sengtoklibadu jengnu lerami Peter namusu mahaki manaupa sing adu asum hairami aikoina hojik maham asida changnabagi damak position semlasi hairami asigi matungda Peter na Mergekar haina khangnaba nupa adugi hingol adu chanselami Peter na Mergekar gi hingol adu changla matungda Mergekar gi hingol adu hauriba khamena chingba sing adu mahakna heklo matungda boundary du mapanda Benjamin na mahakna loina langtholami hairiba matam asida Peter gi makhong manakta lang amu lerami hairiba lang asida mahakna pairiba khamen adu tasamana maram oibana lang aduna khamen adu chakhairami khamen chakhabi bakhonu tabana maram oibana hingol adu leriba Mergekar na mafam asida theba sing asi lakla habasi mahakna khanglami asina maram oibana Mergekar na mahake hingol adu lakliba theba du phana bagi damak laklami matam adu mahakna theba du phage hain taw matam dadi mahakka jungtham adu leiba biya haina khangnaba nupi du laktuna theba du kalami hairiba matam asidadi Peter gi jacket adubu maham asida pannur lehorami hairiba jacket asi Peter gi mapana mangonda piram boirami madugi biyana theba sing asibu mahakki mayimda punu laklami matam asidadi nong tarakpana maram oibana makhoi gi jumadu kanna chenselami biyana theba sing adubu jumadu manunga pusala matungda theba sing adubu ising cholibadu loina taithok pirami adugo muksu mahakna asumna hairami nakoina ahal loirba nupa asigi hingonda changnu amuhanna hairami Peter hairiba theba sina biyana jekton thamliba laising adu ubada mahakna jana pamlami hairiba laising asigi marakta Peter ki family ki photo ama sulerami photo adu ubada mahakna ningchanglami mahakki family sing aduga thaina mamangaida kyam nungaina leramge habadu mahakna ningchanglami adubu noma nubenama ahal loirba Mergekar gi mayumda mahaki mapana sana thaknaba lawba chakhiban maram oibana mahaki mapa adu ahal loirba miyo sina faduna chathokirami asina maram oibana Peter du thawai nungai taru lerami masing matungda biyana nakoi nayumda hallo haiduna mahaki thong adu hangdoktuna theba sing adu makoi gi mayum tam laklami makoi lakma matamda Peter na hanubadu gi hingonda lehawba mahaki furid adu mathakta janbadu urami asina maram oibana mahakna saurduna mahaki furid adu lawnabagi damak Mergekar gi hingol adu laklami Peter ne hingol adu joro matungda mahaki furid adu lawrami adudagi mahakna maham adudagi mahaki mayum jongno bachalakku matamdadi maham adu lotun leiriba Mergekar hairiba ahal aduna mahakku pharami Peter far matungda mu ahal aduna mangonda sumna hairami aina nangbu ngasi thongduna chathoklagani haiduna mahakna theba adugi mana adu paidon thakatun lerami hairiba tanja asidadi Mergekar si heart attack tawduna lemai takhirami asina maram oibana mahak maham adu sirami masig matungda theba Peter na makhoi gi laifam maduda chana thaknaba kyamu pudun laklami amuksu mahakna makhoi gi manaupa sing adu sumna hairami haujikti Mergekar hairiba ahal adu heart attack tawduna sikre mahakna kari gi siribuna haibadi mahakti ahaw thum jamna chawa pami asina siribani hairami masig matungda makhoi mayam adu Mergekar gi hingonda laklami matam masida Peter na makhoi gi manaupa sing adu sumna hairami haujikti Mergekar se sikharbanina hairiba hingon se akhoi gi oirabani asina maram oibana ngasi habi numit asidagi hingon asi akoina fajana sem saduna loina cha thaktuna lerasi hairami maduri makoina mahom adu hauriba sing adubu hek hek tuna hauna saduna lerami hairiba matam asidaju jungle adu leriba sanga mayam sing adubu Mergekar gi hingol adu laktuna loina chatholami hairiba sanga mayam sing asinomu Mergekar gi mayumda changla matungda yum adugi manung adubu loina thukai khokai tuna lerami makoina sinasi sit toroga Thomas haina khangnabu nupa amabu London du olei Thomas hairiba nupa asi Mergekar gi manaupi macha nupa oirami Thomas na London asida tawriba thaba asisu sanapo sabagi thaba ama tarami mahakna hairiba numit asida mahake promotion phangnabagi damak maham adu leiriba sanapo sing adubu fajana sem saduna lerami adubu tanja asida company adugi miyo abana mahake manakta chenduna sumna hairami haujikti nangi uncle adubu sir haiduna paw lagle asina maram oibana nangbu akhoi gi office ta kawi hairami madugi Thomas na office adu lakla matungdadi office adu senariba head oiriba nupi duna Thomas da sumna hairami haujikti nangi uncle du sire aduna nang chattaba jaro hairami adu moinamak mahake uncle sire haibagi wadu thawoina tadabida Thomas na nupi da sumna hanglami aigi promotion di haujik kamdore promotion karigi pidribuna hairami adu moinamak nupi duna Thomas da sumna hairami
ꯍꯧꯖꯤꯛꯇꯤ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯄ꯭ꯔꯃꯣꯁꯟ ꯐꯪꯂꯔꯣꯏ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯄ꯭ꯔꯃꯣꯁꯟ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯃꯣꯁꯟ ꯐꯪꯂꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯣꯃꯥꯁꯅ ꯁꯥꯎꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯥꯔꯝꯕ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯨꯒꯥꯏꯗꯨꯅ ꯊꯣꯛꯂꯝꯃꯤ ꯃꯍꯥꯛꯅ ꯗꯨꯀꯥꯟ ꯑꯗꯨꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯃꯥꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕ ꯃꯤꯑꯣꯏꯅꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕꯁꯤꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯁꯄꯦꯟ ꯇꯧꯔꯦ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯁꯤꯈ꯭ꯔꯕ ꯃꯦꯒ꯭ꯔꯦꯒꯔꯒꯤ ꯌꯨꯝ ꯑꯗꯨꯗ ꯄꯦꯇꯔꯒꯤ ꯇꯤꯝ ꯑꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯒꯤ ꯁꯨꯝꯗꯒꯤ ꯄꯦꯇꯔꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒꯤ ꯁꯤꯈꯤꯕꯒꯤ ꯐꯣꯇꯣ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯐꯂꯥꯡꯗ ꯊꯦꯠꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯟꯗꯟꯗ ꯂꯩꯔꯤꯕ ꯊꯣꯃꯥꯁꯀꯤ ꯃꯅꯥꯛꯇ ꯄꯣꯁꯃꯦꯟ ꯑꯃꯅ ꯆꯤꯊꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯄꯣꯁꯃꯦꯟ ꯑꯁꯤꯅ ꯆꯤꯊꯤ ꯑꯗꯨꯕꯨ ꯊꯣꯃꯥꯁꯇ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯀꯤ ꯑꯪꯀꯜ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯂꯦꯇꯔ ꯑꯁꯤ ꯅꯍꯥꯛꯀꯤ ꯑꯪꯀꯜꯅ ꯄꯤꯔꯝꯕꯅꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨ ꯂꯩꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯊꯣꯃꯥꯁꯅ ꯈꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯑꯪꯀꯜꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯌꯣꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯁꯥꯟꯅꯄꯣꯠꯀꯤ ꯗꯨꯀꯥꯟ ꯑꯃꯕꯨ ꯃꯍꯥꯛꯅ ꯁꯥꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯟꯗꯟꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯪꯀꯜꯒꯤ ꯂꯩꯐꯝ ꯃꯦꯒ꯭ꯔꯦꯒꯔꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯊꯣꯃꯥꯁꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯦꯒ꯭ꯔꯦꯒꯔꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯒꯦꯠ ꯑꯗꯨꯗ ꯉꯥꯅꯨ ꯑꯃ ꯂꯩꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯉꯥꯅꯨ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯦꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯂꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯈꯣꯏ ꯀꯗꯥꯏꯗꯅꯣ ꯂꯣꯏꯅ ꯂꯣꯠꯂꯁꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯊꯣꯃꯥꯁꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯊꯣꯃꯥꯁ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯊꯣꯃꯥꯁꯅ ꯑꯃꯨꯛ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯁꯣꯐꯥꯗꯨ ꯐꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯐꯤ ꯑꯃꯅ ꯀꯨꯞꯁꯟꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯄ ꯃꯇꯝꯗꯗꯤ ꯐꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯣꯛ ꯑꯃꯕꯨ ꯂꯩꯔꯝꯃꯤ ꯑꯣꯛ ꯑꯗꯨꯕꯨ ꯎꯕꯗ ꯃꯈꯣꯏꯅꯤ ꯃꯐꯝ ꯑꯗꯨ ꯀꯤꯗꯨꯅ ꯂꯥꯎꯅꯔꯝꯃꯤ ꯑꯣꯛ ꯑꯁꯤꯅ ꯂꯥꯎꯔꯛꯄꯅ ꯃꯔꯝ ꯑꯣꯏꯕꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯕ ꯁꯥ ꯉꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯊꯣꯃꯥꯁꯀꯤ ꯌꯨꯝꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯂꯣꯏꯅ ꯆꯦꯟꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯊꯣꯃꯥꯁꯅ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯇꯦꯛ ꯑꯀꯥꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯊꯦꯕꯁꯤꯡ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯝꯗꯅꯕꯒꯤꯗꯃꯛ ꯑꯗꯨꯕꯨ ꯊꯣꯃꯥꯁꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯄꯦꯇꯔꯅ ꯂꯣꯏꯅ ꯎꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯕꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯊꯣꯃꯥꯁꯀꯤ ꯃꯅꯥꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯣꯃꯥꯁꯅ ꯕꯤꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯑꯪꯀꯜꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯑꯩꯅ ꯌꯣꯟꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯕꯤꯌꯥꯅ ꯄꯣꯔꯛꯂꯤꯕ ꯄꯣꯠ ꯑꯁꯤ ꯕꯥꯏꯅꯣꯀꯨꯂꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯕꯤꯌꯥꯅ ꯑꯃꯨꯛꯁꯨ ꯊꯣꯃꯥꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯒꯦꯠ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯃꯨ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯕꯤꯌꯥꯅ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯤꯔꯝꯕ ꯕꯥꯏꯅꯣꯀꯨꯂꯔ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯊꯣꯃꯥꯁꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯄꯦꯇꯔ ꯍꯥꯏꯔꯤꯕ ꯊꯦꯕꯒꯤ ꯇꯤꯝ ꯑꯗꯨꯕꯨ ꯂꯥꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯒꯤ ꯒꯦꯠ ꯑꯗꯨꯕꯨ ꯊꯤꯡꯖꯤꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯄꯦꯇꯔꯅ ꯁꯥꯎꯔꯗꯨꯅ ꯊꯣꯃꯥꯁꯀꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯪꯂꯛꯇꯨꯅ ꯄꯣꯠꯆꯩ ꯍꯨꯔꯥꯟꯅꯕꯒꯤ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯊꯦꯕꯁꯤꯡ ꯑꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯊꯣꯃꯥꯁꯅ ꯐꯥꯔꯝꯃꯤ ꯊꯣꯃꯥꯁꯅ ꯐꯥꯔꯤꯕ ꯊꯦꯕ ꯑꯁꯤꯁꯨ ꯄꯦꯇꯔꯒꯤ ꯃꯅꯥꯎꯄꯥ ꯊꯣꯛꯂꯤꯕ ꯕꯦꯟꯖꯥꯃꯤꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯊꯣꯃꯥꯁꯅ ꯕꯦꯟꯖꯥꯃꯤꯟ ꯑꯁꯤꯕꯨ ꯈꯥꯎ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯇꯨꯔꯦꯜ ꯑꯃꯗ ꯊꯥꯗꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯄꯦꯇꯔꯒꯤ ꯇꯤꯝ ꯑꯗꯨꯅꯁꯨ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯇꯣꯡꯂꯕ ꯃꯇꯨꯡꯗ ꯕꯦꯟꯖꯥꯃꯤꯟꯕꯨ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯤꯕ ꯕꯦꯒ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯣꯉꯥꯟꯕ ꯕꯦꯒ ꯑꯃꯕꯨ ꯃꯈꯣꯏꯅ ꯊꯝꯖꯤꯜꯂꯝꯃꯤ ꯊꯣꯃꯥꯁꯅ ꯃꯍꯥꯛꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯐꯥꯗꯨꯅ ꯂꯥꯛꯂꯤꯕ ꯕꯦꯟꯖꯥꯃꯤꯟ ꯍꯥꯏꯔꯤꯕ ꯊꯦꯕ ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯑꯗꯨ ꯊꯥꯗꯒꯦ ꯇꯧꯕꯃꯇꯝꯗꯗꯤ ꯕꯦꯒ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯗꯨ ꯕꯤꯌꯥꯅ ꯄꯤꯔꯝꯕ ꯕꯥꯏꯅꯣꯀꯨꯂꯔ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯁꯥꯎꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯊꯦꯕꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯕꯣꯝꯕ꯭ꯂꯥ ꯈꯔꯕꯨ ꯂꯩꯒꯦ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯃꯉꯣꯟꯗ ꯕꯣꯝꯕ꯭ꯂꯥ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ ꯊꯣꯃꯥꯁꯅ ꯕꯣꯝꯕ꯭ꯂꯥꯁꯤꯡ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯄꯨꯔꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯕꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯁꯥꯏꯀꯜ ꯑꯃꯕꯨ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯊꯣꯃꯥꯁꯅ ꯕꯤꯌꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯤ ꯊꯦꯕꯁꯤꯡ ꯑꯗꯨꯅ ꯀꯟꯅ ꯇꯥꯟꯅꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯎꯕꯗ ꯄꯦꯇꯔ ꯍꯥꯏꯔꯤꯕ ꯊꯦꯕ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯊꯣꯃꯥꯁ ꯑꯃꯗꯤ ꯕꯤꯌꯥꯅ ꯕꯤꯌꯥꯒꯤ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯕꯤꯌꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡ ꯑꯗꯨ ꯊꯣꯃꯥꯁꯅꯗꯤ ꯒ꯭ꯌꯥꯟ ꯑꯃꯇ ꯇꯥꯔꯝꯗꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯤꯌꯥꯅ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯐꯤ ꯑꯃꯅ ꯀꯨꯞꯁꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯕꯤꯌꯥꯅ ꯊꯣꯃꯥꯁꯇ ꯕ꯭ꯂꯨꯕꯦꯔꯤ ꯃꯤꯛꯁ ꯇꯧꯔꯕ ꯏꯁꯤꯡ ꯑꯃ ꯊꯛꯎ ꯍꯥꯏꯅ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯃꯥꯁꯅꯗꯤ ꯕꯤꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯕ꯭ꯂꯨꯕꯦꯔꯤ ꯍꯥꯏꯔꯤꯕ ꯍꯩ ꯑꯁꯤ ꯆꯥꯕ ꯃꯇꯝꯗ ꯑꯦꯂꯔꯖꯤ ꯇꯧꯏ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯕꯤꯌꯥꯅ ꯊꯣꯃꯥꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯊꯦꯕꯁꯤꯡ ꯑꯁꯤ ꯋꯥ ꯉꯥꯡꯕ ꯉꯝꯃꯤ ꯅꯪꯅ ꯈꯪꯗꯕꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯁꯤꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯄꯦꯇꯔ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯊꯣꯃꯥꯁ ꯑꯃꯗꯤ ꯕꯤꯌꯥ ꯑꯁꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯀꯣꯏ ꯆꯠꯇꯨꯅ ꯏꯟꯖꯣꯏꯃꯦꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤ ꯀꯣꯏꯔꯤꯕꯁꯤꯡ ꯑꯗꯨ ꯄꯦꯇꯔꯒꯤ ꯇꯤꯝ ꯑꯗꯨꯅ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯊꯣꯃꯥꯁ ꯑꯃꯗꯤ ꯕꯤꯌꯥꯅ ꯀꯣꯏꯕ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯀꯟꯅ ꯇꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯕꯅ ꯊꯣꯃꯥꯁꯄꯨ ꯕꯤꯌꯥꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨ ꯄꯨꯁꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯊꯦꯕꯁꯤꯡ ꯑꯗꯨꯅ ꯀꯟꯅ ꯇꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯊꯤꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯕꯅ
ꯄꯦꯇꯔꯒꯤ ꯇꯤꯝ ꯑꯗꯨ ꯕꯤꯌꯥꯒꯤ ꯖꯨꯝ ꯑꯗꯨꯗ ꯆꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯌꯥꯅ ꯊꯣꯃꯥꯁꯀꯤ ꯆꯣꯠꯂꯕ ꯁꯝ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯕ ꯑꯗꯨ ꯄꯦꯇꯔꯅ ꯎꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯄꯦꯇꯔꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨꯕꯨ ꯀꯥꯎꯈꯥꯏꯗꯨꯅ ꯊꯣꯃꯥꯁꯄꯨ ꯐꯨꯔꯒ ꯍꯥꯏꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯄꯦꯇꯔ ꯑꯗꯨꯕꯨ ꯕꯤꯌꯥꯅ ꯄꯪꯈꯠꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯕꯤꯌꯥꯅ ꯊꯣꯃꯥꯁꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯄꯦꯇꯔ ꯍꯥꯏꯔꯤꯕ ꯊꯦꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯣꯌꯤꯡ ꯑꯃꯕꯨ ꯖꯦꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯖꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯕꯤꯌꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯕꯤꯌꯥꯅ ꯖꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯤꯕ ꯃꯇꯝ ꯑꯗꯨꯗ ꯄꯦꯇꯔ ꯑꯃꯗꯤ ꯊꯣꯃꯥꯁ ꯃꯈꯣꯏꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯌꯥꯅ ꯑꯃꯨꯛ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯄꯦꯇꯔ ꯑꯃꯗꯤ ꯊꯣꯃꯥꯁ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ꯫ ꯕꯤꯌꯥꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯈꯤꯕ ꯃꯇꯨꯡꯗ ꯄꯦꯇꯔ ꯑꯃꯗꯤ ꯊꯣꯃꯥꯁ ꯃꯈꯣꯏꯅꯤ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯐꯨꯅꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯤꯌꯥꯅ ꯌꯦꯛꯇꯨꯅ ꯊꯝꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯃꯣꯠꯁꯤꯜꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗꯗꯤ ꯕꯤꯌꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯂꯥꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯣꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯥꯏꯁꯤꯡ ꯑꯁꯤꯕꯨ ꯁꯣꯛꯂꯤꯕꯁꯤ ꯄꯦꯇꯔꯅꯅꯤ ꯍꯥꯏꯗꯨꯅ ꯄꯦꯇꯔꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯉꯥꯡꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯄꯦꯇꯔ ꯑꯁꯤ ꯊꯣꯃꯥꯁ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯤ ꯊꯣꯃꯥꯁꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯁꯤ ꯍꯥꯏꯅ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯊꯣꯃꯥꯁꯀꯤ ꯖꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯊꯣꯃꯥꯁꯀꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯖꯣꯔꯒꯤ ꯂꯥꯡ ꯑꯅꯤꯕꯨ ꯊꯝꯂꯝꯃꯤ꯫ ꯊꯣꯃꯥꯁꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯊꯝꯂꯤꯕ ꯂꯥꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯅꯤꯗꯨꯕꯨ ꯂꯣꯏꯅ ꯆꯞꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯐꯠꯇꯕ ꯁꯦꯡꯗꯣꯛꯅꯕꯒꯤ ꯆꯩꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯇꯣꯝꯗ ꯌꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯦꯇꯔꯅ ꯂꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯖꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯁꯤꯔꯤ ꯑꯗꯨ ꯅꯥꯟꯊꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯃꯒꯤ ꯃꯊꯛꯇ ꯇꯥꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯊꯣꯃꯥꯁꯅ ꯁꯥꯎꯔꯗꯨꯅ ꯄꯦꯇꯔꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯃꯥꯁꯅ ꯃꯍꯥꯛꯀꯤ ꯖꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯋꯥꯌꯔ ꯀꯌꯥꯃꯨꯛ ꯇꯤꯡꯂꯝꯃꯤ꯫ ꯏꯂꯦꯛꯇ꯭ꯔꯤꯛ ꯋꯥꯌꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯕꯇꯔ ꯀꯌꯥꯃꯨꯛ ꯇꯩꯁꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯖꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯦꯇꯔꯒꯤ ꯇꯤꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯥꯕꯧ ꯑꯃꯕꯨ ꯌꯥꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯥꯕꯧ ꯑꯁꯤꯅ ꯊꯣꯃꯥꯁꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯋꯥꯌꯔ ꯇꯩꯈꯤꯕ ꯕꯇꯔ ꯑꯗꯨꯕꯨ ꯆꯥꯅꯤꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯕꯇꯔ ꯑꯗꯨ ꯆꯥꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯆꯤꯡꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯄꯦꯇꯔꯅ ꯁꯥꯎꯔꯗꯨꯅ ꯊꯣꯃꯥꯁꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨ ꯇꯤꯡꯂꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯋꯥꯌꯔꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯣꯃꯥꯁꯀꯤ ꯖꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯍꯥꯡꯇꯣꯛꯅꯕꯒꯤ ꯍꯦꯟꯗꯜ ꯑꯃꯗꯤ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯄꯥꯏꯞ ꯀꯌꯥꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟꯕꯨ ꯄꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯃꯥꯁꯅ ꯃꯍꯥꯛꯀꯤ ꯖꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯊꯦꯕꯒꯤ ꯇꯤꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯤꯡꯂꯝꯕ ꯋꯥꯌꯔꯗꯨ ꯇꯩꯔꯤꯕ ꯕꯇꯔꯁꯤꯡ ꯑꯗꯨꯕꯨ ꯆꯥꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯉꯛꯂꯗꯨꯅ ꯊꯦꯕꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯂꯒ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯖꯨꯝ ꯑꯗꯨꯒꯤ ꯊꯣꯡꯕꯨ ꯍꯥꯡꯗꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯦꯇꯔꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯄꯤꯔꯝꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯆꯤꯡꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯖꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯀꯨꯝꯊꯔꯛꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯖꯣꯔꯒꯤ ꯄꯥꯏꯞ ꯑꯗꯨ ꯊꯦꯡꯕ ꯃꯇꯝꯗꯗꯤ ꯃꯩ ꯆꯤꯡꯗꯨꯅ ꯖꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯃꯍꯥꯛꯀꯤ ꯍꯤꯡꯒꯣꯜ ꯑꯗꯨ ꯇꯥꯁꯜꯂꯝꯃꯤ꯫ ꯍꯤꯡꯒꯣꯜ ꯑꯗꯨ ꯃꯍꯥꯛ ꯇꯥꯁꯟꯕꯅ ꯃꯔꯝ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯄꯪꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯄꯦꯇꯔꯒꯤ ꯇꯤꯝ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯟꯅꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯊꯣꯃꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯁꯤꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯊꯣꯃꯥꯁꯅ ꯄꯪꯊꯗꯨꯅ ꯂꯩꯔꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯊꯣꯃꯥꯁꯅ ꯊꯦꯕꯒꯤ ꯃꯀꯣꯜ ꯑꯗꯨꯗ ꯕꯣꯝꯕ꯭ꯂꯥ ꯀꯌꯥꯃꯨꯛ ꯂꯪꯊꯔꯝꯃꯤ ꯊꯦꯕꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯕꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯊꯣꯃꯥꯁꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩ ꯈꯔꯕꯨ ꯍꯦꯛꯇꯨꯅ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕꯨ ꯄꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯊꯤꯖꯤꯟꯅꯔꯝꯃꯤ꯫ ꯊꯣꯃꯥꯁꯀꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯄꯦꯇꯔ ꯍꯥꯏꯔꯤꯕ ꯊꯦꯕ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯕꯗꯤ ꯕꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯈꯣꯏꯕꯨ ꯃꯆꯥꯒꯨꯝꯅ ꯌꯣꯛꯄꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯃꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯄꯦꯇꯔꯅꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯄꯦꯇꯔꯒꯤ ꯇꯤꯝ ꯑꯗꯨꯅ ꯊꯣꯃꯥꯁꯀꯤ ꯍꯤꯡꯒꯣꯜ ꯑꯗꯨ ꯆꯠꯇꯨꯅ ꯊꯣꯃꯥꯁꯇ ꯃꯈꯣꯏꯅ ꯅꯥꯎꯔꯤ ꯀꯌꯥꯃꯨꯛ ꯀꯥꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯕꯤꯌꯥꯅ ꯊꯣꯃꯥꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯅꯪꯕꯨ ꯂꯟꯆ ꯇꯧꯕ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯁꯨ ꯑꯃꯨꯛ ꯄꯦꯇꯔꯒꯤ ꯇꯤꯝ ꯑꯁꯤꯅ ꯊꯣꯃꯥꯁꯀꯤ ꯃꯌꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯕ꯭ꯂꯨꯕꯦꯔꯤ ꯍꯥꯏꯔꯤꯕ ꯍꯩ ꯑꯗꯨꯕꯨ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯦꯂꯔꯖꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯦꯂꯔꯖꯤ ꯇꯧꯔꯤꯕꯗꯨ ꯐꯅꯕꯒꯤꯗꯃꯛ ꯑꯦꯟꯇꯤ ꯑꯦꯂꯔꯖꯤ ꯏꯟꯖꯦꯛꯁꯟ ꯑꯃ ꯀꯥꯞꯇꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯦꯂꯔꯖꯤ ꯇꯧꯔꯤꯕꯗꯨ ꯐꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯊꯣꯃꯥꯁꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯍꯤꯡꯒꯣꯜꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯊꯦꯕꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯂꯩꯔꯛꯈꯤꯕ ꯕꯣꯝꯕ꯭ꯂꯥꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯨꯅ ꯊꯦꯕꯁꯤꯡ ꯑꯗꯨꯕꯨ ꯇꯥꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯤꯌꯥꯗꯤ ꯃꯍꯥꯛꯀꯤ ꯖꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯁꯩ ꯀꯟꯅ ꯊꯥꯗꯨꯅ ꯂꯥꯏ ꯌꯦꯛꯇꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯊꯣꯃꯥꯁꯅ ꯊꯥꯔꯤꯕ ꯕꯣꯝꯕ꯭ꯂꯥꯁꯤꯡ ꯑꯗꯨ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯊꯦꯕꯁꯤꯡ ꯑꯗꯨꯃꯛꯇ ꯌꯥꯎꯔꯤꯕ ꯄꯦꯇꯔꯕꯨ ꯃꯍꯥꯛꯅ ꯐꯥꯔꯝꯃꯤ꯫ ꯄꯦꯇꯔ ꯑꯗꯨꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯤꯌꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕꯤꯌꯥꯅ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯃꯥꯁꯅꯗꯤ ꯕꯤꯌꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯄꯦꯇꯔꯒꯤ ꯃꯌꯥꯗ ꯍꯧꯖꯤꯛ ꯒꯖꯔ ꯑꯃꯨꯛ ꯄꯟꯗꯨꯅ ꯂꯩꯔꯦ, ꯒꯖꯔ ꯑꯁꯤꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯦꯇꯔꯒꯤ ꯃꯌꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯦꯇꯔ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯕꯤꯌꯥ ꯑꯃꯗꯤ ꯊꯣꯃꯥꯁ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯑꯗꯨꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯊꯣꯃꯥꯁꯀꯤ ꯄꯤꯈꯥꯎꯗ ꯌꯥꯎꯔꯤꯕ ꯕꯣꯝꯕ꯭ꯂꯥ ꯄꯣꯈꯥꯏꯍꯟꯕꯒꯤ ꯔꯤꯃꯣꯠ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯍꯧꯔꯝꯃꯤ꯫ ꯇꯥꯍꯧꯔꯤꯕ ꯔꯤꯃꯣꯠ ꯑꯗꯨꯕꯨ ꯄꯦꯇꯔꯅ ꯈꯨꯟꯗꯨꯅ ꯃꯍꯥꯛꯅ ꯔꯤꯃꯣꯠ ꯑꯗꯨꯕꯨ ꯅꯝꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯄꯦꯇꯔꯒꯤ ꯖꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯕꯣꯝꯕ꯭ꯂꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄꯣꯈꯥꯏꯔꯝꯃꯤ꯫ ꯕꯣꯝꯕ꯭ꯂꯥꯁꯤꯡ ꯑꯁꯤ ꯄꯣꯈꯥꯏꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯆꯥꯎꯔꯕ ꯎ ꯑꯗꯨꯕꯨ ꯇꯦꯛꯇꯨꯅ
बिया की जुम मथक तादना बिया की जुम लोन कायरमी बियाना की जुम कायबन मरम ओइबना जाम साउदन थोमास नगालमी अदुबु थोमास नदी हाइब थबकसिंग जे फट्टब थेब पैटर्न तौबने हायरमी अदुबु बियाना थोमास सुमना हायरमी मखोइदि सांगानी मखोइन मतौ करमना हाइब बोम सिंग असुबु मतौ करमना मखोइना पोखाइलिबनो हायरमी अदुबु थोमास नदी महम असिदा पैटर्न तौरिबा थबकसिंग असि लोइना तमलमी अदुमनो बियानादि थोमास न हाइब वाहिदो तादबिदा महम अदुदि साउदुन चखिरमी थोमास अमदि बियाना साउनदुन चखिबदु उबदा पेटर अदु थवाइ जाम नुंगाइतदुना थोमास की जुम अदुग मनुंग चंगलक्तुना पेटर की ममा मपा की थेलियो फोटो अदु जेंगदुना पेटर लेरमी अदुबु महाकी ममा मपाना पेटर सुमना हायरमी मखोइ अनिना साउनरिबदु फानबगिदमक नहांग सोइदन सिल्लु हायरमी हाइबु मतम मसिददि थोमास हाइबु नुपासि महाकी मयमसु थादोक्तुना महांगना हाना थबक तौरंबा लंदन अदु चखिरमी थोमास महांगना थाना थबक तौरंबा दुकान अदुगी ममांग लागमतमददी माकी थबक थादखिब नुपीदु थोलक्तुना थोमास सुमना हायरमी हौजिक्ति अखोइगी कंपनी सिदा हाना मैनेजर ओइबु नुपादु नादुना फ्रांस चक्रे असिन मरम ओइबना नंग हौजिक हांगलिब थबक असिबु नंग तौ हाइदुना असुमना हायरमी असिन मरम ओइबना थोमास अदु हाइरिबा कंपनी सिदा मु हाना थबक तौरमी नाकल अमरमदनु थेब पेटरना मखोइ टीम मदुदा असुमना हायरमी आई हौजि लंदन चक्कनी अदुगा थोमास बु कौरुगनी हायरमी अदुगी सुमदक्ता पेटरना बेंजामिन दा असुमना हायरमी आई हौजिक्ति जामन लाले हायरमी मदुदुगी पेटरना लंदन चटनबगिदमक ट्रेन अदुरो तोंग मतमददी बेंजामिन जु लाकने हायदुना पेटरगी मतुंग इनदुना लालमी मखोइनिना लंदन जरो मतुंगदा लंदन दा उची अमा लेरमी उची असिना लंदन की मफम पुनोकु मखोइनिबु कोइबु पुबिरमी मसिग मतुंगदा पेटर अमदि बेंजामिनना थोमास लेरिबा दुकान अदुगी मनुंग चंगलक मतमददी मफम अदु लेरिबा मियोइसिंग अदुना थेबसिंगसु उबदा हराउजरमी अदुबु मतम मसिददि थोमासना मखोइनि उबदा सावदुना तानरमी असिना मरम ओइबना मफम अदु लेरिबा सानपोसिंग अदुबु लोइना कायरमी मदुदगी दुकान अदुगी मपु ओइरिबा नुपीदुना सावदुना पुलिसता फोन तौरमी अदुबु तंजा असिददि थोमास अमदि पेटर मखोयनी दुकान अदुगी अतोपु रूम अमदा लालमी मतम मसिददि पेटरना थोमास दा सुमना हायरमी हौजिक्ति आई जामना लांजरे नंगना नुक्सिजरबा बियाबुसु माकी जुम अदु थादोक्तुना चखिगदुरे हायरमी पेटरगी वहायदु तार मतुंगदा थोमास अमदि पेटर मखोयनी महाकी हानेगी लेफम बियागी मनाक्ता लागलमी पेटर अमदि थोमासना बियागी मनाक्ता जोरो मतुंगदा थोमासना बियादा आइबु लांजरे हायरमी अदुबु बियानादि थोमासना हारिबसिंग अदु अमता थाजरमदे मतम मसिददि पेटरना महांगना तौगिबा फत्रबा थबक अदुबु महाकी फुरिट अदुगी मनुंगदगी बोमला पोखायमबगी रिमोट अदु पुथोक्तुना ममांगदा बोम पोखायनगिबदु अइननि हायरमी पेटरगी वहायदु तार मतुंगदा बियाजो थाजरमी हारिबा तंजा असिददि थोमास महाकी मयुमु जोंथोकिबदुदा जुमदु लैनबगिदमक नुपा अमग नुपी अमग लालमी हाइरिबा मियुअनि सिबु उबदा पेटरगी टीम मदुना मखोइना मुक प्लान अमुक तौरमी थोमास की जुमदुगी मनुंगदा पेटरना महमदुदा सा क्यामु कौरलमी मतम मसिददि लागलिबा मियुअनि दुना जुमदुगी मनुंग चंगलक मतमददि जुमदु अदुगी मति मोरपन मरम ओइबना जुमबु लैरिबा मियुअनि दुना हाइरिबा जुमसि अखोइ पामद्रे हाइदुना महमदुदगी चखिरमी मखोइना चक्र मतुंगदा थोमास बिया अमदि पेटर मखोइ टीम मदु नुंगाइना हिंगलमी सिनसी उलगा फिल्म असिगी अरोबरमी।